Silchar Ari Hospital da layang liba Manipuri macha amagi haksangi part doctor na lauthok lamle. Silchar gi RE Hospital da layang ba Manipuri macha ama hospital aduna anaba myoy adugi amadi imung manunggi myoy singi ayaba yaudana haksangi part lauthok lamle haidi thokdok adugi matang da layang liba myoy aduna police ta wakalakpagdagi doctor adugi matakta FIR ama police na laukhat khre haidi Pawsina hai layang liba Manipuri macha adu mahaki hakchangda genetical infection laibadagi RE Hospital Silchar da pukhatuna layang ki mahakpu layang liba hospital adugi doctor Iden Singha kauba doctor aduna anaba adugi genetical infection adugi damak biopsy longnaba poktak pikhi adubu patient amadi imung manunggi miyoi singa tanadamdana doctor aduna patient gi haksangi kayat ama oiriba genetical adu lokthok haidi thoktok aduga mari leinana patient aduna Gungunar Police Outpost wakat cherwal ama pisin badagi doctor adugi mathakta police na FIR ama lokhat khibani haidi loinana patient aduna thokdok aduga mari leinana Chief Minister Himanta Biswa Sarma dasu ayiba cherwal ama pidana wakat khre haidi